Arambai News Guwahati da Maithelongi pau tabiru singbu ihan handumakta jingangbam Suzitrani na khurumjari. Hojinga sigi samlappa mariba pau sing lobirase. Laglibo August tara mangadagi Assamda indigenous Muslim sing habadi atopa mafamdagi India migrate tawrakpa nataba Muslim sing yoina tonganba classification ama pinanabagi wafam cabinet na warip lawragani haina Assamgi CM Himanta Biswa Sarmana ngasi lauthokre. Buddhist, Jain, Parsi amadi atei kanglub singumna migration status ki khenaba thamdana Muslim singbu minority oina sakhangli. Hauzik phawbada Supreme Court na atei atopa interpretation amatasu pidri. Minority Commission gi definition matungina Islam dharma chatpa miyoi khudingmakpu minority oina sakhangi. Maramaduna makhoibu khandokpada awaba oigadaba natte. Assamdadi indigenous minority singbu sakhangnanabagi tonganba khungjang ama jangsenba haure hainasu CM na makhatana phongdorakhi. Nagalamromda CM na Assam lenga ki phirep singdok laduna habdi Muslim nupa matana nupi ahum luhong loidabane nupi bu talak pigano ain chumna khainabiyo macha nupa gumna macha nupi singdesu lanthum chap manana phanghangadabane nupa dugi maral mathumgi chada yankhai gi saruk magi loinabida pigadabane amadi lenga ki wakhalon amasung Muslim micham gi wakhalon chap manai hainasu CM na mayek sengna phongdorakhi. Binakandi Part 1 Tera Laikai de Laibi Arambam Ningol Ingudam Ongbi Sanahanbi Ngasi Masagi Mayum de Laikidre Mahak Laikitaba Matamda Masagi Chahi Marfusu Ke Mahak Matam Kuina Sri Sri Gopal Ashram Gaurabhakta Mahila Samiti Amadi Sri Sri Jagannath Mandir Tera Laikai gi Seshakpi Amasu Oirame Holy Palagisu Seshakpi Ama Oiduna Tera Laikai gi Mandir Linkatpada Choba Togdang Logduna Lakibane Mahaki machanupa ani ningol ama amadi masusing lehore. Batadrawa Police Station mai thakiba thogdogadugi marumda Popular Front of India samna PFI gi khutyawi haina CM Himanta Biswa Sarmana yamnung angakpu wafam ama ngasi phongdorakre. Gorukhuti thogdoktagi hongna PFI na communal hu kamchinaba hotnaduna lakle. Batadrawa Thangi Togdoga Sigi Matangdasu PFI Chenei Habagi Likun Kaya Kangbangamle Maramaduna PFI bu ban Tonganabagi Damak Assam Lengakna Kendra Lengakta Haizaki Baksa District PFI na training pinanabagi amadi publicity gi cherol kaya yenthokladuna irang thokhanaba hotnei hainasu CM na maral kya siraki. Ngasi Boroland area gi manung chana Chirang district ki Sapaguri de laiba second hand car showroom amada mai chaklakpa gi thogdok ama thokre thogdok asida yamdrabada car 19 mapung phana mai chakhi aduga car 19 asigi manungda ani di brand new car singni adubu makoisu ut on ki Moirang lamkhai gi Chochanpur chatkiba lambi gi maning thangba saruk amasung Moirang kaithil chatkibagi ye thangbagi nakalda lam khopchinduna saramba dukan nipurom ngasi SDO Bisnupurna luchingduna JCB siznaduna takhaikhre Imphal West ki Segmaijin kaithil mayada lam khopchinduna saramba dukan singsu takhaikhre hairi Kuki NP Manipurna ngarang June amada India ki Prime Minister Narendra Modi da thakiba memorandum da iba wafam sing yumpham yaugdaba ngaktani English ngini 18 gi October 15 da Manipur Anglo Kuki War thokide haina che changa konana Manipur gi CM yauna memorandum ama Union Home Minister Amit Shah da pishin khrabani haina Federation of Homi gi Publicity Secretary Dr. Khomdon Lishan na thadorokpa chirol amana phongdorakli Yamnamak Lona Ganba African Swine Fever Mizoram gi Mathangda Hauzik Manipurasu Sandorakpa Haurakle Kamzong District ki Grihang Village ki Makhada Laiba Dang Farming de Laiba Oxingi Marakta Swine Flu asi Sandorakle Report asi Pangudagi Kamzong DC na Dang Farming Habadi Grihang Village ki Akoibada Radius Kilometer Amana Konba Lambo Infected Zone Haina Lauthoki Baga Loidana Sokliba Mapamadugi Radius Kilometer Amamukna Konba Lamna Infected Zone Amadi Kilometer Taragi Radius na Konba Lamna Surveillance Zone Haina Lauthokre Manipur ki football sanaroi Emlyn Thoingambi Devi da best goalkeeper of hero IWL English ngini kurmathoi kunithoi piduna ikai khumnakre Jahi kulumdoi kakta suribi Thobal district tagi horak kibi sanaroi asina handakta Odisha Bhubaneswar
loishinkiba Hero IWL da third position phanglakibani. Miyoi taramanga ILPS temporary permit kaktuna Manipurda changkraba matong matam loikrabasu renew tawdana ngasi Imphal dagi Jiribam da lakraba ILPS Jiribam branch na khanaba paw ma phangbadagi miyoi sing adu Jiribam police ta sinakre haina ILPS Jiribam branch ki convener W Bimocha Singh na phongdorakli makhadana ILPS asi Manipurda chanakrabasu ngasi thengnariba asigumba Manipur gi atai border amadi Imphal mayol da ningthina check toramloi haibagi jingnaba chawna leire haina lubasigi member Nongmai Them Sadanandana makhadana phongdorakli ngasi Dimapurda Naga Santi Chukti gi core committee mifam phamgadabane interlocutor NK Mishra yauna phaminagadabane NHN IM gi national councillor gi mifam da tonganba phiran amadi sangvidhan gi dawi lawshinbagi warep lawkhrabagi matung ngasi gi mifam asi yamnamak maroiba mifam ama oigadori Assam gi CM Himanta Biswa Sarma su Dimapur gi damak khongsan khre Tripura Tribal Areas Autonomous District Council sel leitabagi awaba mayok narakli State lengak namasigi damak thadarakpa senfam sing political interest muknabana maram oiraga atopa lamda thaidokli haina Tipra Chief Perdute Burmana phongdorakri TTAADC Council na lupa crore Lising yang manga supna nipan gi budget proposal ama pass tawraduna Tripura lengakta pikhatki adubu state lengakna council asigi area pumbagi oina lupa crore chatruk katarama khaktamak approve tawrakhi panbayaba mana hariba lupa crore chatruk katarama pana sigi manungda lupa crore chani de district council da Tripura lengakta gi deputation da lariba state lengaki staff singi thagi tolop pinabagi tamuktani su hairi North Tripura District ki manung chana Lal Jurida ngarang thong asigi mathakta chelingai timer laden truck ama mathakta chelingai steel bridge ama tek tharakpadagi miyoi ahum laikidre aduga mapanna asoka pannangkre truck asigi driver amsung labor ani khudakta laikide aduga asokpa singna Dharmanagar District Hospital da laikanari Awang nongpoki mafam sing aerial connectivity oihannabagi lamda achoba khongthang ama thangjiladuna ngasi sagolsel numit Assam gi Dibrugarh amasung Arunachal Pradesh ki Tezu gi marakta center na run tawba airlines air hawkre miyoi 13 tongba yaba India da saba aircraft asigi air service lupa lising ama supna marfutara dagi hawgani hairi Kashmir da handakta Kashmiri Pandit ani hatkrabagi matung ngasina amuk Hindu amasu hatkre chahi 13 khakta suriba Rajasthan dagi bank manager Vijay Kumar Beniwal ngasi Jammu Kashmir gi Kulgam da kaptuna hatkibane mahak luhongba tha mari khaktamak ngairi Haukiba February 10 da luhongki amadi luhongbagi numit 10 ni matungda thabakidamak mahak mayum thadoktuna chatkibane handakta mayumda laktuna mahaki nupibu thabak mafamda puduna chatkibani haina mahaki apokpana phongdorakle asumna Kashmir Islamic terrorist singna Hindu singbu hatnanabagi target tawba haurakpadagi Hindu government employees sing mayam hogduna Kashmir Valley thadoktuna chatnanabagi warep lawkresu haire Mamang thada Congress thadokhiba matamamada BJP gi mathakta yamna makkanna hulladuna nganglamba hanagi Congress luchingba Hardik Patel Gujarat Assembly Mikhal tha kharaktamak ngasilaklaba matamasida ngasi BJP da chongchilakre Mumbai Pune gi marakta chenba India gi ahanba deluxe train Deccan Queen Express ngarangim sakaisa numit chahi marfutrani thoi sukre Indian Railways restaurant car yauba ahanba amatang harba train ni hauzik train asi lagliba June kuni thoidagi amu LHB Linke Hoffman Bus coach ta konana chenba haurakani aroiba dagan sigi tentakpa maroiba pau khara lagliba June mapanda Assam gi ministry shindok sunjin tawragani Karbi Anglong dagi minister ama hapkani haina council gi vote khombada CM na lauthokre Congress ta vote pigadabagi saruk yumda khajik chasilaga tumduna leibana hena phai haina CM Himanta Biswa Sarma na haikre CM Himanta Biswa Sarma ga mari leinaba farm amada yamnamak awangba rate ta sanitizer order pirambagi wathok ama lakle Mahiroi simgu medical college ta admission tawhangani haina namthak tawduna sel khomba miyoi ama Assam police na phakre
ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯙꯨꯕ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯁ꯭ꯇꯦꯇꯁ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯁꯤꯑꯦꯝ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯄꯔꯤꯈ꯭ꯌꯥꯗ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯄ ꯑꯁꯥꯝꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯇꯔ ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯔꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯊꯥꯗꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯉꯁꯤ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯨꯞꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯅ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯌꯥꯏ ꯍꯥꯏꯅ IMDꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤꯅ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ WhatsAppꯀꯤ ꯑꯦꯀꯥꯎꯟꯠ 13,63,063 ꯕꯦꯟ ꯇꯧꯈꯤ꯫ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯉꯁꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯅꯤ꯫ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯍꯧꯖꯤꯛ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯆꯥꯀꯤꯅꯥꯀꯥ ꯔꯦꯞ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯀꯣꯔꯠꯅ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯅꯕ ꯉꯁꯤ ꯋꯥꯌꯦꯜ ꯄꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯀꯣꯜꯀꯇꯥꯗ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕꯒꯤ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ KK ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯛꯂꯤ꯫ KKꯒꯤ ꯑꯔꯣꯏꯕ ꯃꯊꯧꯃꯉꯝ ꯉꯁꯤ ꯃꯨꯝꯕꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯁꯠ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯣꯖꯥꯃꯥ ꯕꯤꯟ ꯂꯥꯗꯦꯟꯒꯤ ꯐꯣꯇꯣ ꯑꯣꯐꯤꯁꯇ ꯊꯦꯠꯂꯨꯕ UPꯒꯤ ꯑꯣꯐꯤꯁꯔ ꯑꯃ ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯁ꯭ꯔꯤꯂꯪꯀꯥꯗ ꯃꯦ ꯊꯥꯗ ꯊꯪꯅ 9ꯂꯛ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯁꯤꯚꯤꯂꯤꯌꯟ ꯂꯩꯉꯥꯛ ꯂꯧꯊꯣꯛꯂꯒ ꯇꯥꯂꯤꯕꯥꯟꯅ ꯄꯥꯟꯕ ꯍꯧꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗꯒꯤ ꯏꯪ 2012ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯗꯤꯄ꯭ꯂꯣꯃꯦꯠ ꯂꯧꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯕꯨꯜꯗ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯑꯣꯏ 3 ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫